아니면 명시디 우디 상문 우디 상문제 하와이트라기 상문 하와이트 상문도 우기 우디 누구면 피나 보라래가 지나 용삭 챙기오네 보라지 그래 잉네 sai anang sun sa panang na tàu này ba để hậu của lại nữa ba thì ba 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 chắc như thế 거기 잠시만 해보라네 누구 이런 거 봐.
ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯁꯤ ꯍꯥꯎꯔꯦ ꯐꯖꯅ ꯐꯖꯅ ꯍꯥꯎꯔꯦ ꯉꯁꯤ ꯃꯊꯦꯜꯁꯤꯗꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝꯗꯣ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ